Asian Development Bank ka yanaba matung ina detail project report DPR update tawraba matungda IMPHAL ring road ki thabak paikhalagani haina PWD gi external aided project ki project director Yumnam Joy Kumar na phongdokre. Social Welfare Department na paikhaliba thabak thoram sing asi haktheng nana yohanbada Angalwadi worker amadi helper gi achoba thodang lei haina Social Welfare Minister Nemcha Kipgena phongdokre. Works Minister T.S. Bishojirang asi IMPHAL More Lambi Paring Kaksing Lamkhaida elevated road sembagi matangda lamgi che naba lairiba amadi semgat sagaliba lambi gi fibam haktheng nana chatuna yengsinkhre. Mamang sahigi July thada Kangpokpi district ki manung chanba ke Henjang village ki village chief Thangkotin late allies Thengnyo Kipgen amadi Thangmilen Haukip hatpada haktheng nana chenaba miui ama ngarang IMPHAL East ki additional SP operation TS Krishna Tombi amadi additional SP IMPHAL East Thangkochon Haukip na luchingba IMPHAL East commando gi team amana Leimakong Chingmang crossing manaktagi fare hairi. Hauzik IMPHAL ki mafong kayada PSED na prepared water tap connection piriba si akaknaba chatna pathap amagi makhada sathadre mari leinaba authority na kupna yengsinba mathok tare haina social worker Johnson Elangbam na section wafom thamkhre. International Observation Committee on Puya Maithaba ICOP Kanglaipak na sinduna ngasi Chaniga Maudrama Thoirak Suba Puya Maithaba gi ningsing thoram Uchiwa Ibudho Pakhang Balaikolda pangthokre. Puya Maitha kiba numit asi Kanglaipak ki puwarida amamba numit amani numit asi tungi puwarida amuk hanna thoktana ba aikhoi khudingmak na wakhal taminaba changi haina Manipur gi ningthau leisem sana jawbana haikre. Haukiba January 12 da Indian Volunteers Network IBN gi National Ambassador oina hakraba Manipur gi Monica Ingudamna network asigi makhada tongan ba thabak thorom kaya paikhatuna lakli haikre. District Administration Thawbalna Nehru Yuva Kendra Sangathan Thawbal ga khusam naduna Pedal Your Way to Fitness haiba thimda cycle day gi thoram pangthokre cycle rally ama chatkre cycle rally adu nongmaithem bandana DC Thawbalna DC complex Thawbal dagi flag off tawduna lamthakhi. Moirang Assembly Constituency ki MLAP Sarasandri Initiative Makhada Manireda Manipur Renewable Energy Development Agency na sponsor tawraga Integrated Social and Cultural Organization ISCO Pansang Laikai ki membership na mateng pangdurang ngasi Moirang Lamkhai gi khoyol kaithel amasung Moirang Lamkhai gi akoibada solar lamp tara ngasi yungkhre. Ngarang numidang kung mapalom taba duwaida Chevrolet Beat gari registration number na MN06LA1629 ama accident thokpada gari adu bu thorokpa mioi ama laikhidre hairi gari thorokliba laikhidraba mioi adu Binod Kawi Chingmairong dagini hairi. Ngasi ayu anganba sarukta IMPHAL West ki additional SP operation gi mideng makhada Khwairamban Bazar gi manung chanalaiba Family Welfare Temporary Market BT Road amadi Dharmasala gi mafam singda thibahumba gi thabak chathakre. Mahirol dagi leptana chahi khudingi pangthorokpa laigi thoram ama oiriba IMPHAL East ki Yaripok top chingthada inamung pa tabagi thoram ngasi dagi hokre. Joint SSA Ramsa Teachers Association na sangsilakpa Siswak strike ki mangani chanba numita ZEO IMPHAL West ZEO IMPHAL East ki makhada laiba SSA Ramsa gi oza singna khongjang sogol aduna ZEO office singda wakat mifam amdi human sense semduna yaningda wa phongdokre. Joint SSA Amadi Ramsa Teachers Association Zone 4 Moirang DI Amadi Bishnupur na sinduna SSA amasung Ramsa Teachers ki lairiba issue sing permanent solution pur uhaina taksiladuna new mini secretariat complex Bishnupur da laipa ZEO Bishnupur gi office mamangda ngasi wakat mifam chathakre. Dipaichol Youth Club PYC TOUSEM Subdivision Tamenglong District ki Diamond Jubilee Celebration Committee na sinduna ngasi club fasi ki Diamond Jubilee gi thoram PYC playground da pangthokre. Mahindra Company ki anauba bus new CRUZIO ngasi Mahindra Company ki area business manager Manish Kumar na Khumal Lampak laiba ISBT da launch tawkre. National Democratic Front of Bodoland NDFB-S haibadi Sorai Grow faction na ngarang India government yauna maikei ohumda khutlai thadoktuna santi gi wari sanabada yanakre. Union Home Minister Amit Shah na ngasi awang nongpok ta lairiba tribal singi political party sing loinana Tripura da lairiba BJP ka loinana chungsinaba sarkar semada yauriba Indigenous People Front of Tripura IPF tiga loinana Citizenship Amendment Act ki matangda ngasi New Delhi da wari sanagadori.